ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯡꯒꯜ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯂꯤ. ꯍꯌꯦꯡꯅꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯗꯧ ꯃꯥꯜꯂꯤꯗ. ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯂꯩꯔꯝꯗꯣꯏꯁꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ. ꯁꯟ ꯂꯣꯏꯕ ꯈꯔ, ꯍꯥꯃꯦꯡ ꯂꯣꯏꯕ ꯈꯔꯗꯒꯤ ꯁꯥ ꯁꯟ ꯈꯔ ꯋꯥꯏꯔꯨꯒꯦ ꯃꯤ ꯈꯛ ꯇꯤꯟꯕ ꯇꯜꯂꯒꯅ. ꯇꯥꯅꯤꯡꯗꯦ. ꯃꯥꯒꯤꯗꯤꯅꯦ ꯐꯥꯒꯤ ꯇꯧꯔꯛꯑꯅꯤ. ꯁꯛꯇꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ. ꯑꯩꯅ ꯂꯧꯕ ꯂꯥꯛꯄꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ. ꯑꯩ ꯑꯦꯔꯣꯟ ꯊꯥꯔꯛꯀꯦ. ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯣ. ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯂꯥꯛꯆꯔꯒꯦ. ꯐꯔꯛ ꯇꯥꯗ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯒꯦ. ꯑꯗꯣ ꯆꯠꯂꯒꯦ. ꯑꯩ ꯊꯤꯜꯂ ꯂꯥꯛꯑꯣꯕ. ꯃꯤꯅ ꯇꯧ ꯉꯝꯕꯤ ꯃꯥꯜꯂꯝꯃꯅꯤꯕ. ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯤ. ꯖꯣꯁꯁꯨ ꯍꯧꯒꯠꯂꯛꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯀꯨꯝꯊꯔꯛꯂꯤ. ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯅ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯩ. ꯄ꯭ꯔꯦꯃꯤꯅ, ꯕꯦꯝꯃ ꯍꯟꯗꯣꯔꯕꯣ? ꯖꯣꯔꯖꯇꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ. ꯃꯥꯅ ꯄ꯭ꯔꯦꯃꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯜꯂꯒ ꯂꯩꯔꯤ. ꯍꯜꯂꯒꯦꯅꯦ. ꯖꯣꯔꯖꯅ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯀꯥꯎꯔꯝꯃꯦꯅ ꯆꯪꯃꯤꯟꯅꯔꯛꯄꯅꯦ. ꯑꯩꯅꯗꯤ ꯌꯥꯔꯅꯤꯅ ꯍꯥꯏꯕꯅꯦ. ꯃꯥꯅ ꯅꯨꯡꯉꯥꯏꯇꯦꯅ. ꯇꯥꯝꯅꯥꯅ ꯃꯌꯨꯝ ꯆꯪꯉꯛꯄꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯆꯝꯊꯣꯔꯛꯄꯅꯤ. ꯄ꯭ꯔꯦꯃꯤꯁꯨ ꯚꯥꯞ ꯇꯥꯏ. ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ. ꯍꯌꯦꯡꯗꯨ ꯂꯥꯛꯑꯣꯀꯣ. ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯀꯣꯏꯊꯣꯛꯅꯒꯗꯕꯅꯤ. ꯂꯥꯛꯄꯨ ꯂꯥꯛꯃꯤꯟꯅꯦ ꯍꯥꯏꯔꯤꯅꯤ. ꯇꯥꯝꯅꯥꯁꯨ ꯈꯖꯤꯛꯇꯪ ꯅꯣꯛꯂꯒ, ꯍꯣꯏꯅꯤꯅꯦ. ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ. ꯑꯩꯒꯤ ꯌꯨꯝꯗꯣ ꯀꯌꯥꯝ ꯂꯩꯅꯤꯡꯒꯦ? ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ. ꯑꯩ ꯅꯪ ꯆꯦꯟꯕ ꯉꯝꯃꯔꯣꯏꯀꯣ. ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯗꯨꯝꯕ ꯋꯥꯒ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯣ ꯉꯥꯡꯇꯛ ꯇꯧꯔꯛꯂꯤ. ꯄ꯭ꯔꯦꯃꯤꯅ ꯏꯀꯥꯏꯈꯤꯗꯅꯕ ꯍꯥꯏꯔꯛꯏ. ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯕꯅꯤ. ꯆꯣꯁꯣ, ꯍꯌꯦꯡꯗꯣ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯑꯣ. ꯍꯣꯏꯅꯤꯅꯦ. ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯈꯟꯅꯔꯒꯦ ꯈꯟꯅ ꯁꯛꯐꯝ ꯈꯖꯤꯛ ꯀꯥꯏꯅ ꯒ꯭ꯔꯣꯡ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯨꯟꯖꯣ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯡꯗꯣ ꯈꯔ ꯇꯞꯊꯔꯛꯂꯤ. ꯁꯛꯐꯝ ꯇꯞꯅ ꯍꯟꯖꯤꯜꯂꯛꯏ. ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ. ꯖꯣꯔꯖꯅ ꯑꯣꯏꯅ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯒ ꯍꯥꯏꯔꯛꯏ. ꯃꯦꯗꯥꯝꯕꯨ ꯂꯦꯡꯈꯠꯄꯤꯔꯣ ꯁꯣꯝꯗ. ꯇꯥꯝꯅꯥꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ. ꯑꯁꯨꯝꯅ ꯇꯥꯝꯅꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯒ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ. ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯕꯗꯨꯅ ꯈꯔ ꯉꯛꯏ. ꯀ꯭ꯂꯣꯖ ꯊꯥꯗꯨꯅ ꯊꯝꯂꯝꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯄꯥꯒ ꯃꯃꯥꯒ ꯊꯤꯗꯨꯅ ꯆꯪꯉꯛꯏ. ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ. ꯏꯃꯥ, ꯕꯕꯥ. ꯊꯝꯕꯥꯅ ꯃꯅꯤꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯄꯥꯏꯕꯤꯔꯝꯃꯤ. ꯀꯥ ꯃꯆꯥ ꯑꯃꯗ ꯐꯛ ꯊꯥꯔꯒ. ꯇꯥꯝꯅꯥꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯒ ꯍꯪꯉꯛꯏ. ꯀꯩꯗꯧꯔꯒꯦ? ꯗꯨꯀꯥꯟꯒ ꯊꯣꯡ ꯂꯣꯜꯂꯝꯃꯤꯁꯤꯕꯣ? ꯃꯅꯤꯅ, ꯀꯩꯁꯨ ꯇꯧꯗꯦ. ꯑꯇꯥꯁꯨ ꯂꯣꯏꯔꯦ, ꯊꯥꯎꯁꯨ ꯌꯥꯝ ꯂꯩꯇ꯭ꯔꯦ. ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯜꯂꯁꯦꯅ ꯍꯦꯛꯇ ꯂꯣꯟꯁꯤꯜꯂꯕꯅꯤ. ꯊꯝꯕꯥꯅ, ꯅꯐꯤꯒꯗꯣ ꯍꯣꯡꯉꯨꯔꯣꯅꯦ ꯅꯪꯕꯣ. ꯆꯣꯆꯣ. ꯍꯣꯏ, ꯑꯗꯨꯗꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯔꯛꯀꯦꯀꯣ. ꯇꯥꯝꯅꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯅꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗꯣ ꯎꯠꯂꯛꯂꯤ. ꯁꯔꯨꯒꯨꯝꯕ ꯇꯥꯡ ꯆꯤꯛꯄ ꯇꯧꯕꯒꯤ ꯊꯕꯥꯗ ꯄꯥꯏꯍꯟꯕꯅꯤ. ꯊꯕꯥꯅ, ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯗꯣꯛꯇꯔ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯁꯨꯝ ꯄꯣꯊꯥꯅꯕꯒꯤ ꯈꯔ ꯆꯣꯛꯊꯕꯅꯤ. ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯂꯣꯏꯔꯦꯗ. ꯊꯕꯥꯅ, ꯃꯊꯪꯗꯩꯗꯤꯅꯦ ꯁꯟꯗꯦꯁꯤ ꯊꯣꯡ ꯂꯣꯜꯂꯁꯤ. ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯍꯛꯆꯥꯡ ꯃꯥꯡꯒꯅꯤ. ꯏꯆꯥ ꯁꯦꯝꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ. ꯑꯉꯥꯡ ꯃꯃꯥꯡꯗꯒꯅꯦ ꯅꯪ ꯏꯇꯨꯛ ꯇꯨꯛꯊꯔꯛꯀꯅꯨꯀꯣ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯍꯣꯏ ꯃꯥ, ꯑꯩꯁꯨ ꯈꯪꯉꯤ. ꯀꯩꯗꯧꯔꯒꯦ? ꯑꯦꯔꯣꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯐꯃꯨꯡꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯂꯤ. ꯀꯣꯛꯋꯥꯏꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯨꯁꯨ ꯈꯤꯡꯖꯤꯜꯂꯛꯏ. ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤ. ꯍꯦꯜꯂꯣ. ꯑꯆꯔꯥꯅ, ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ꯭ꯔꯥ? ꯀꯩ ꯈꯜꯂꯤ? ꯑꯦꯔꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩ ꯂꯥꯛꯑꯣꯏꯌꯦ. ꯏꯆꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯁꯨ ꯂꯥꯛꯀꯅꯨ. ꯁꯤ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ. ꯑꯦꯔꯣꯟ ꯇꯞꯅ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯋꯥꯕ ꯈꯥꯡꯂꯤ. ꯑꯩ ꯂꯥꯛꯑꯣꯏꯌꯦ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯒꯤ ꯁꯛꯇꯝꯁꯤꯅ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯃꯩꯁꯥ ꯍꯥꯞꯄꯤ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩ ꯚꯥꯞ ꯇꯥꯏ. ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯑꯃꯨꯛ, ꯑꯩꯒꯤ ꯑꯊꯤꯕ ꯋꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯗꯤ ꯐꯦꯃꯤꯂꯤꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ. ꯑꯦꯔꯣꯟ ꯌꯥꯝ ꯇꯞꯅ ꯈꯨꯝꯃꯤ. ꯍꯣꯏ. ꯑꯥꯁꯔꯥ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ. ꯑꯦꯔꯣꯟꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ. ꯑꯗꯨꯒ ꯐꯃꯨꯡꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩ.
wahang kayani asama tomta nung di numit kudingi hangzama ngasisu hangli. Aise kaigi po amino. Aise kaigi hingambano. Imasi, nang budi ay niyang warawi. Kaigi migi makada yepi, utang bi oirambano. Imasi no utang bi oirambana. Ngasidi aisu saydang bo oiri. Nasaka ki khan bane noidi. Noigi nushina bagi panthung yong na buhat na bada. Ay budi oyale, nay tom taba. Mina khwaidagi nushiba ngamdaba. Po haningdaba mapo amasu oiri. Migi imo tugay na papolakpa masa oiri. Pabong buso ay niyang warawi. Ngamlay daba khongthang sida karigi wasak chena thangsilambano. Noina khongthang suina thanglaga awaba pumbana aigi khakweba. Wakal phathabo oina mamaido non khalanga mathakte yengkhali. Aduga amo tamna hawalaklaga chatke tawbaga George ki ko lakshili. Mamai mamito semi khonjel so haipet khawdem laga sem laga paikhali. Zagabondo kay lerenge. Handok ti yawdo yaro ko ay di haisini. Hayeng si ay thaba ama sulay bani. Kamay tawdo no khangdre. Hayeng si yara di kulang na fawzilaki ko. Adu yaroi. Hayeng si ay special day ni. Adu su sahi kuting ni tawbo na taba. Hayeng di pokpa det ka namit chap chaba taba namit oy bagine. Akoy ama ni chak sara ama chamin naning bani. Ay special day sida kwai digi thamoy sokpa namit ama ohen mino. Nang suwede na lakan hai baso ay thazay. Thamagi tamnagalak mino. Asi haranga George to amo call kakri. Aduga amo Boris ta call tawshini. Ring set paga nang di satay ta pare. Thabak layramani ne ay ningsing bere isi. George na. Amado mo ngingage na hari. Hera ay nasapaga purake. Ay na malak namba na tamnado. Manoy pura laon na pakon season ki bani. Lau buat set naga romasa mong tong lerem dana ko. Suwi sena. Arepa amalay raba nungshi pantong pamlaba thazaba nangi marup to paumi oina thamgano. Si album singa mo amte yung yam thilaw singoy bani. Nangi na sinday na afa nungay gi pausi suay hay bahita braba. Phagi do bani. Asam na birthday namito, Diyos kiningay lagi, Aaron na tamna law balakli. Call na pawpaw na ranga tamna mo purakli. Gari do get ki wang mada kham laga, ani magchammi na rai. Chammi na rakpada Boris na welcome tawba thorai. Lao, VIP ngak tani noy ni. Som lang sila si. Imong lomda chammi na rai. Aduga yung gi terrace mathak lomda karai. Terrace mathak to yam pak pana. Mathak sukhan mana adudo ina sinli. Sumanga dudi arak pakang busingi gari ni oina kansin kibana. Aaron ubada asarado sakfam hanjili. Laoy har nga lak paduna khara sauning bani. Kisor di Aaron yorok paduna harang changsilai. Haima ichala edana. Kisor na wari sage tawmuga asarana kisor bo kauthorei. Samkya somdam talak piuba. Bukchel pikpi asara gi moong kisor subab tai. Adum mayam tinbana karishu hairamdi. Nupigi manakta adum changsinkre. Ngan baga Kumar gaso yaurakli. Kumar sumi lakli badom na changsinki. Ngan bana George hoirom da changsilai. Ngan ba George ki manak changsilak laga. Happy birthday naupa. George na. Thank you yambo. Ngan badu wari saranga. Haifet yengakpada. Maninglom da ikoy na. Hangoy na tafong khang da leplibi tamna bo uri. Hek ubada pazabanina yening biduni. Haifet chetharaga yengli. Ngan bagi mit yenglomda George on thorok tuna yengakpada tamna lairambaduna khazi khambali. Ngan be ronda mo on silak laga. Akoy ron sula ameduna. Hoy. Ngan ba lakna bai kay boy hai. Ibani si langna tha aman ki ung tawbani. Aduna mingsi adum kongnarse. School na di class 8 hen na brother ko. Aaron so nokte yada magi khara nok pasari. Tamna icham chamna maxi dress ta simple oina khara chon mama selai. Thoi su invitation phangmana laklamni. Thoi lak po mada tamna do khara rawi. Mapang nire khanda wanganglam dabado marol khara thorakle. Marup ani do pampam thari badomda chaksilanga table lamada phamli.
ꯑꯗꯨꯒ ꯊꯥꯖꯗꯦ ꯀꯥꯏ ꯍꯥꯏꯅꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯕꯣꯔꯤꯁꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏ, ꯅꯪꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ? ꯊꯣꯏꯗꯣ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯛꯏ꯫ ꯑꯩꯗꯤ ꯈꯔ ꯆꯣꯞꯄꯅꯤꯅ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯔꯤꯒꯦꯅ ꯃꯅꯝ ꯁꯠ ꯅꯝꯃꯒ ꯅꯨꯡꯇꯤꯒꯤ ꯊꯤꯕ ꯆꯠꯂꯤ꯫ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ꯫ ꯌꯥꯝ ꯆꯣꯞꯄ ꯃꯤꯁꯤ ꯆꯤ ꯊꯨꯡꯉꯤ, ꯑꯗꯨ ꯂꯣꯏꯔꯝꯇꯥꯏ ꯆꯤ ꯊꯨꯡꯕ ꯃꯥꯜꯂꯤꯁꯦ ꯅꯪꯅ꯫ ꯊꯣꯏꯅ: ꯍꯣꯏ ꯕꯨꯡꯉꯣ, ꯑꯩꯁꯦ ꯃꯌꯥꯝꯅ ꯆꯥꯏꯅꯤꯁꯀꯤ ꯍꯦꯔꯣꯏꯟ ꯃꯥꯜꯂꯤꯅ ꯍꯥꯏꯅꯔꯤꯅꯤ ꯈꯪꯉꯕꯣ? ꯑꯍ, ꯃꯤꯅ ꯑꯣꯄꯣꯖꯤꯠꯇ ꯂꯛꯅꯔꯤꯅꯤꯗꯤ ꯈꯪꯗꯕꯗꯣ꯫ ꯇꯥꯝꯅꯥꯅ: ꯌꯥꯔꯦ, ꯈꯟꯅꯔꯅꯤ ꯑꯃꯨꯛ꯫ ꯊꯣꯏꯅ: ꯉꯁꯥꯏꯅ ꯃꯁꯛꯁꯦ ꯎꯕꯗꯅꯦ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯕꯣꯔꯤꯁ ꯅꯣꯛꯈꯤ꯫ ꯗꯠ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯇꯁꯀ ꯇꯧꯅꯤꯡꯉꯛꯄ ꯃꯥꯜꯂꯤꯀꯣ? ꯍꯦꯛ ꯐꯨꯔꯛꯄꯗ ꯑꯩꯗꯤ ꯖꯗꯥꯕꯤ ꯂꯧꯒꯗꯕꯅꯤ꯫ ꯊꯣꯏꯅ: ꯅꯣꯏ ꯑꯥꯔ.ꯀꯦ ꯀꯥꯡꯕꯨꯁꯤ ꯑꯣꯟꯊꯣꯛꯅ ꯁꯦꯜꯗ ꯆꯣꯞꯄꯤꯗ꯫ ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩ ꯋꯥꯔꯤ ꯇꯧꯔꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯜꯂꯤꯗ꯫ ꯕꯣꯔꯤꯁꯅ: ꯌꯥꯝꯕꯣ, ꯁꯨꯝ ꯑꯉꯥꯡꯁꯤꯡꯗ ꯐꯥꯒꯤ ꯇꯧꯔꯝꯕꯅꯤꯗ꯫ ꯉꯥꯟꯕꯅ: ꯅꯣꯏ ꯐ꯭ꯔꯦꯟꯁ ꯅꯠꯇ꯭ꯔꯣ? ꯊꯣꯏꯅ: ꯍꯣꯏ ꯃꯥꯅꯤ, ꯑꯁꯤꯅ ꯉꯥꯡꯕ ꯋꯥ ꯊꯥꯖꯔꯨꯅꯕ꯭ꯔꯣ? ꯂꯤꯅꯤꯡꯕꯅꯅꯦ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯈꯣꯠꯂꯕꯅꯤ, ꯀꯀꯥ ꯁꯥꯖꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯉꯥꯟꯕ ꯅꯣꯛꯏ꯫ ꯑꯩꯒꯤꯅ ꯉꯥꯟꯕ, ꯑꯩꯁꯨ ꯑꯦꯝꯁꯇ ꯇꯝꯃꯤ, ꯁꯛꯇꯤ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯅꯣꯏꯗꯒꯤꯗꯤ ꯀ꯭ꯂꯥꯁ ꯑꯃ ꯍꯦꯜꯂꯦ ꯑꯩꯅ꯫ ꯊꯣꯏꯅ: ꯑꯩꯒꯤꯅ ꯊꯣꯏ, ꯃꯥꯒꯤꯅ ꯇꯥꯝꯅꯥ ꯀꯧꯕꯅꯤ꯫ ꯂꯥꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯖꯣꯔꯖꯅ ꯑꯦꯔꯣꯟꯒ ꯂꯥꯞꯇꯛꯅ ꯂꯦꯞꯄꯒ ꯌꯦꯡꯂꯤ꯫ ꯖꯣꯔꯖꯇꯤ ꯉꯁꯥꯏ ꯉꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯉꯥꯟꯕꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯁꯪꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯥꯛꯅꯔꯕ ꯇꯨꯡꯗ ꯍꯥꯎꯅ ꯄꯨꯂꯞ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯛꯂꯒ ꯍꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ, ꯇꯨꯔꯦꯜ ꯃꯥꯒꯤ ꯏꯆꯦꯜ, ꯀꯅꯥꯅꯕꯨ ꯊꯤꯡꯗꯨꯅ ꯊꯝꯕ ꯉꯝꯂꯨꯅꯤ? ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ FA2 ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈꯤꯗꯨꯅ ꯔꯤꯖꯜ ꯍꯥꯏꯗꯣꯛꯅꯔꯛꯂꯤ꯫ ꯇꯥꯝꯅꯥ ꯃꯣꯏꯒꯤ ꯁꯦꯛꯁꯟꯒꯤ ꯑꯣꯏꯅ ꯔꯦꯡꯛ 2ꯗ ꯂꯥꯛꯂꯤ꯫ ꯑꯦꯔꯣꯟꯅ ꯔꯦꯡꯛ ꯅꯝꯕꯔ 1, ꯑꯗꯨꯒ ꯁꯨꯔꯨꯅ ꯅꯝꯕꯔ 3ꯗ ꯇꯥꯔꯤ꯫ ꯊꯕꯥ ꯅꯨꯡꯊꯤꯜꯋꯥꯏꯗꯣ ꯗꯨꯀꯥꯟ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯔ ꯅꯥꯟꯕ ꯃꯐꯤ ꯍꯣꯡꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯅꯤꯅ ꯉꯛꯅ ꯍꯪꯉꯛꯏ: ꯀꯔꯥꯏꯗꯅꯣꯅꯦ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯁꯤꯜꯂꯕꯣ? ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯊꯕꯥꯁꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯆꯠꯊꯣꯛꯄ ꯅꯠꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯗꯨꯀꯥꯟꯁꯤ ꯃꯥꯅ ꯄꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯁꯨ ꯈꯔ ꯉꯛꯄ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ, ꯀꯔꯤ ꯊꯕꯛꯅꯣꯕ ꯅꯪꯒꯤꯗꯨꯕꯣ? ꯊꯕꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ ꯍꯪꯈ꯭ꯔꯦꯅ, ꯑꯩꯒꯤ ꯏꯇꯨꯡ ꯌꯥꯝ ꯏꯟꯅꯅꯤꯡꯕ ꯃꯥꯜꯂꯤꯀꯣ, ꯍꯦꯛ ꯏꯟꯅꯔꯛꯑꯣ꯫ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯥꯔꯟ ꯉꯥꯡꯉꯤꯅꯦ ꯍꯥꯏꯔꯤꯅꯦ, ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯖꯤꯜꯂꯝꯃꯕ? ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯆꯔꯥ ꯋꯥꯟꯕꯒꯤ ꯊꯤꯕꯤꯔꯝꯃꯕꯣ? ꯍꯣ, ꯊꯅꯝꯃꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯈꯤꯒꯦ, ꯑꯩ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯂꯩꯔꯛꯀꯦ ꯇꯧꯕꯅꯤ꯫ ꯍꯣꯏ꯫ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯁꯨ ꯍꯥꯐ ꯍꯣꯂꯤꯗꯦ ꯇꯧꯔꯗꯨꯅ ꯈꯔ ꯉꯟꯅ ꯊꯥꯗꯣꯔꯛꯂꯤ꯫ 12 ꯀꯥꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯛꯀꯅꯤ, ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯁꯨ ꯂꯥꯛꯇꯕꯅ ꯅꯥꯏꯇꯣꯝ ꯍꯦꯛ ꯇꯥꯏ ꯍꯥꯏꯗꯨꯅꯤ ꯇꯥꯝꯅꯥꯁꯨ꯫ ꯃꯇꯣꯝꯗ ꯊꯣꯔꯛꯄꯗ ꯖꯣꯔꯖ ꯀꯥꯡꯕꯨꯒ ꯊꯦꯡꯅꯩ꯫ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯛꯏ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ꯫ ꯑꯦꯔꯣꯟꯅ: ꯊꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯉꯁꯤꯁꯦ? ꯈꯪꯗꯦ, ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦ, ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ꯫ ꯖꯣꯔꯖꯅ: ꯅꯇꯣꯝ ꯍꯟꯗꯣꯏꯔꯣ? ꯍꯜꯂꯒꯦ꯫ ꯏꯇꯣꯝ ꯍꯟꯗ꯭ꯔꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯣ? ꯕꯣꯔꯤꯁꯅ: ꯇꯥꯝꯅꯥ, ꯅꯣꯏ ꯍꯣꯇꯦꯜꯒꯤ ꯃꯦꯅ꯭ꯌꯨꯁꯤ ꯌꯥꯝ ꯆꯥꯎꯋꯦꯅ ꯍꯥꯏꯔꯤꯅꯦ, ꯉꯟꯁꯨ ꯉꯜꯂꯤ, ꯅꯣꯏꯗꯤ ꯄꯨꯂꯞ ꯍꯥꯏꯊꯔꯒ ꯆꯥꯎꯁꯤꯗꯅ꯫ ꯇꯥꯝꯅꯥꯅ: ꯉꯝꯗ꯭ꯔꯦ, ꯅꯣꯏ ꯆꯪꯉꯗꯤ ꯕꯕꯥꯅ ꯁꯦꯜ ꯂꯧꯔꯁꯨ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯥꯡꯖꯩ꯫ ꯄꯨꯂꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯦꯔꯣꯟꯅ ꯇꯥꯝꯅꯥꯒꯤ ꯅꯥꯀꯟꯗ ꯆꯠꯄꯅꯤ, ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯦꯔꯣꯟꯒꯤ ꯅꯥꯀꯟꯗ꯫ ꯑꯦꯔꯣꯟꯒ ꯅꯛꯅꯅ ꯇꯥꯝꯅꯥꯅ ꯁꯨꯝ ꯆꯠꯄꯗꯨꯗ ꯃꯇꯥꯏꯗ ꯆꯠꯂꯤꯕ ꯖꯣꯔꯖꯇꯣ ꯆꯦꯞꯊ ꯌꯦꯡꯂꯤ, ꯋꯥ ꯍꯥꯏꯕ ꯁꯥꯔꯒ꯫ ꯑꯦꯔꯣꯟꯅ: ꯇꯥꯝꯅꯥ, ꯅꯪꯗꯤ 12 ꯂꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯁꯩ ꯃꯈꯥ ꯆꯠꯊꯗꯣꯏꯔꯣ? ꯅꯪꯅ ꯆꯠꯃꯤꯟꯅꯕ ꯇꯥꯝꯅꯥꯒꯤ ꯂꯦꯡꯖꯨꯝ ꯃꯥꯏꯗ ꯈꯖꯤꯛ ꯈꯦꯠꯀꯦꯁꯨ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯖꯣꯔꯖꯇꯣ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯝꯅꯥꯒꯤ ꯑꯦꯔꯣꯟꯒꯤ ꯀꯥꯔꯛꯇꯨꯗ ꯍꯨꯠꯆꯤꯜꯂꯛꯂꯤ꯫ ꯆꯠꯂꯝꯕ ꯄꯨꯂꯞꯇꯣ ꯂꯦꯞꯄꯒ ꯖꯣꯔꯖꯇ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯖꯣꯔꯖꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯁꯛꯇꯣ ꯑꯃꯃꯝꯇ ꯂꯣꯏꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯨꯝꯃꯛ ꯃꯉꯣꯟꯗ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯍꯥꯏꯐꯦꯠ ꯃꯉꯛꯇꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯕꯒꯤ ꯇꯥꯏꯞꯇ ꯊꯦꯛꯀ ꯊꯦꯛꯑꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯂꯤ: ꯀꯩꯅꯣ, ꯆꯠꯁꯤꯂꯥꯎ, ꯑꯩꯁꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕꯣ? ꯕꯣꯔꯤꯁꯅ:
Ho ngasine yam phaja leirami. Nasakto ubada chupthokningakpa adu yengba. George na. Adumba thabangtuni aingona tobirano kainom tawrsu solo. Amusa chatpa hawi. Wari sana duna gate mapalomda thorakli. George na tamna dai. Ai thilamagi law. Yarni adum chatkrage. George na. Eron nga Boris kagi mamangda amo oinara ano. Law thilamagi. Boris na. Oh, aini sing na khalisa. Nabani di asing mai koinari boire. Tamna do khonjala do khra kan tak na hairagli. Koina de. Eron na. Koi budi koina ra moimo. Yeng madadi koina bada hele. George na. Cha onoi di sumba su koi tithiraga layo. Boris na. Aw, yam chai. Kare. Chahi sudana romance to banoida chak tuiba. Eron na. Yare Boris, tumi lero. Boris to sangalai. Aw, tainaro. Khana ho mi sidadi kibra khangdene. Aingonda ta hayak ni ba. George na. Isoga di pura nupi ni. Asumna George ni yadrena tamna so magi gari da punna hakolaga lakmine. Chakhau du yang hangi chakla mi haiduna kunjodo silaga hairei. Kaka hotel amdagi kenom chakisiba. Bukse yama me aside. Kunjona. Furniture macha. Chingmairon chatnamba tharokpani. Class grandi mapana mapagi car khamado urakli. George lakpa supoi. Ngarang muanga loina na Manipur thadokini hairaga sida lairamba sida. George na. Gari si amta khamuba. Kaka asi laise mobile gari ni. Kunjona. Hoisha macha matai da khamjagi. Kunjo so matai waina khamli. He khamaga thuna kumtharaglanga gari khami badomda matomde sangsilai. Gari manungdadi kana suyaramdre. Classic grande manungda changi torokpaga. Mapana nupi amaga thorakpado urakli. Nongtana wari saranga. Mamana kadomda changkrabano khanli. Nupidugi masakto khangu urakpada ma khangpre khangi. Aduga masa matomta warauzaba so phaurai. Mitlu pira ihaurai. Mamai leiraklanga tumina gari khami badomda changsilai. Gari gi thongdu hanglaga tamna kakhalai. Mai thongdu imak masin mamaongduda kunjona umangi front mirror dagi kedorabano khanda tumini yingse. Angang magi matongdo tamna so khrani khangi. Adu mama so thoina hangziludre. Kunjona gari tamna thorakpada George na hairi. Kaka tamna ana thimirorse. Tamna na. Changla me haidai ne. Nang thengani yumda tapna sajaragi. Tamna na. Is nangisa ayamu pisani nang cheraba. Joso tamna na khasik yingse. Aduga hairi. Nangsa sukpi pisaning di. Phare kaino pisaning di de. Chasu sabiro ina. Ansilundre ma tumina laikre. Mahangna wahaya mahairakpada machin khumaga pangkata khanamba hoba nupasi. Nasidi tumina laikre khumakidre. Tamna su kaino matoromani haibadi khangi. Adubu masu hangzilundre. Tamna hogi yummayada gari do khamlaga thambiramle. Mayum lomda handabi Eron gida oina thambiramu haiduna. Kunjona Eron gi manakta thamlamlaga chatkre. Imungda sumring sangakpani Eron na mafi hongmal waranga kumtharakpaga mapa chanai. Eron na. Kaino somna mulai sibo kai tawrange. Yumda sangudribo. Changudri. Sida chara walage na somdoina thilalaba. Lao aisu sadri puna chaminarse. George school bag to table thamlaga Eron ga chakhomda changminarakli. Eron na rasu khordagi chak to pukham amada kotholaga hapli. Ensakso tekon amada punna haplaga dining aduda thamakli. Charse. George makut hamuraga phamtharakli. Chak to khasik tam kon tharanga kangsoi thongmado khasik hairaga chakhom ma hokli. Hokli ba chak to so yasin mangamda mapido yam thamoi sokna nan tharakli. Magi matongduda Eron di swai laukre. Ngangna George ki langjumduda makut namana pairaklaga hangi. Kaidorangi kana kare hareino. Imasi nangangpra. Pabunga khatnarapra. George to makhol thoktabi. Chapu khamanduda
ꯅꯝꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯔꯣꯟ ꯐꯨ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯁꯠ ꯍꯥꯝꯗꯣꯛꯏ꯫ ꯑꯗꯨꯒ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯝꯕꯣꯏ ꯀꯩꯕꯣꯏ ꯃꯔꯝꯁꯨ ꯍꯪꯉꯛꯏ꯫ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦꯕ? ꯏꯃꯥꯁꯤꯒ ꯑꯗꯨꯝ ꯈꯠꯅꯩꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯀꯞꯄꯨꯅꯨꯗ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯗꯦ꯫ ꯊꯣꯛ ꯊꯤꯅ ꯈꯟꯅ ꯊꯣꯛꯑꯝꯃꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯊꯣꯛꯑꯁꯨ ꯌꯥꯕꯁꯤꯗ꯫ ꯖꯣꯁꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ꯫ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯃꯈꯣꯟ ꯊꯣꯛꯅ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯏ. ꯑꯩ ꯌꯥꯝ ꯋꯥꯏ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯝꯒꯦꯕ? ꯄꯥꯕꯨꯡꯗꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ꯫ ꯑꯦꯔꯣꯟꯁꯨ ꯖꯣꯁꯀ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗꯨꯗ ꯃꯥꯁꯨ ꯃꯄꯤꯅ ꯆꯦꯜꯂꯛꯏ꯫ ꯄꯥꯕꯨꯡ ꯀꯩꯗꯧꯔꯝꯒꯦꯕ? ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯕ ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ. ꯃꯣꯏꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯃꯁꯥ ꯃꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯈꯛ ꯊꯤ. ꯀꯩꯗꯧꯔꯝꯒꯦꯕ? ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯦ ꯀ꯭ꯂꯥꯁ 6ꯇ. ꯏꯃꯥꯁꯤꯅ ꯀꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ. ꯌꯨꯝꯗꯒꯤꯗꯤ ꯊꯕꯛ ꯑꯃꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯅꯤ. ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯅꯤ. ꯅꯍꯥꯟ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯁꯨ ꯄꯥꯕꯨꯡꯅ ꯃꯧ ꯀꯣꯏꯌꯦꯅ ꯈꯟꯅꯔꯛꯄꯗꯒꯤ ꯇꯥꯕ ꯉꯝꯃꯛꯇꯗꯅ ꯊꯣꯛꯂꯛꯄꯅꯤ. ꯉꯁꯤ ꯎꯅꯔꯝꯃꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯦꯔꯣꯟꯅ ꯃꯕꯨꯡꯅꯤ ꯆꯝꯊꯣꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯗꯅ ꯆꯠꯄ ꯑꯣꯏꯔꯝꯕꯅꯤ. ꯁꯤꯒꯤꯗꯃꯛ ꯀꯞꯄ ꯍꯧꯅꯗꯦꯁꯦ. ꯅꯪꯅ ꯄꯨꯈꯠꯅ ꯈꯟꯖꯤꯜꯂꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ. ꯁꯣꯝꯗꯅ ꯑꯥꯁꯔꯥꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯤꯠ ꯉꯥꯎꯕ ꯂꯦꯞꯇ꯭ꯔꯤꯁꯤꯕꯣ? ꯀꯤꯁꯣꯔꯗꯣ ꯀꯟꯅ ꯁꯪꯒꯠꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ? ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯌꯨ. ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯑꯝꯇ ꯍꯥꯏꯌꯣꯕ. ꯂꯝꯕꯤꯗ ꯊꯦꯡꯅꯕꯒꯤ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕꯁꯦ ꯅꯨꯄꯤ ꯅꯪꯅꯁꯨ ꯌꯥꯝ ꯈꯝꯕꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯈꯝꯕꯟꯕ ꯍꯥꯏꯗꯤ ꯀꯔꯤ? ꯈꯝꯕꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣꯕ? ꯑꯔꯣꯟꯕ ꯀꯔꯝꯕ ꯅꯆꯥꯒꯤ ꯃꯃꯥ ꯑꯃꯨꯛ ꯁꯥꯈꯣ ꯍꯥꯏꯕꯅꯣ ꯑꯩꯁꯦ? ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇꯨꯅ ꯑꯩꯕꯨ ꯑꯗꯨꯛ ꯅꯕꯨꯛ ꯃꯥꯡꯅ ꯊꯥꯖꯗꯕꯗꯣ ꯇꯧꯅꯨ. ꯑꯥꯁꯔꯥꯗꯣ ꯁꯥꯎꯃꯟꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯇꯧꯗꯨꯗ ꯄꯥꯁꯤꯟꯅꯈ꯭ꯔꯦ. ꯃꯁꯥ ꯐꯥꯎ ꯊꯛ ꯊꯛ ꯅꯤꯛꯑꯕꯅꯤ. ꯌꯥꯔꯦ. ꯑꯗꯨ ꯑꯣꯛꯇꯕ ꯅꯪꯅ ꯑꯩꯁꯦ ꯀꯩꯒꯤ ꯂꯧꯕꯤꯔꯝꯃꯤꯅꯣ? ꯑꯩꯁꯦ ꯀꯩꯒꯤ ꯂꯧꯕꯤꯔꯝꯃꯤꯅꯣꯕ? ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯐꯥꯒꯤꯗꯒꯤꯅꯦ ꯅꯪ ꯅꯄꯥꯝ ꯌꯧꯒꯦꯔꯥ ꯅꯪ? ꯌꯧꯍꯟꯅꯤꯡꯉꯅꯤ. ꯍꯧꯖꯤꯛꯇꯤ ꯌꯧꯍꯟꯅꯤꯡꯉꯅꯤꯌꯦ. ꯑꯇꯣꯝꯕꯤ ꯑꯃꯃꯨꯛ ꯄꯨꯔꯛꯇꯧꯔꯕꯅꯤꯅ. ꯅꯪꯅ ꯑꯣꯛꯇꯕ ꯑꯣꯏꯔꯨꯔꯒ ꯄꯣꯛꯂꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯆꯥꯁꯤꯡꯗꯨꯒꯤ ꯏꯗꯨꯅꯅꯦ ꯑꯩꯅ ꯌꯣꯛꯀꯦ. ꯊꯕꯥꯗꯤ ꯏꯀꯥꯏꯃꯟꯗꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯕ ꯈꯥꯝꯖꯤꯟꯕ ꯐꯥꯎ ꯀꯤꯔꯦ ꯑꯥꯁꯔꯥꯒꯤ ꯁꯞꯇ꯭ꯔꯗꯨꯅ. ꯍꯣꯇꯦꯜ ꯃꯃꯥꯡꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯃꯉꯛ ꯊꯦꯛꯀꯠ ꯊꯦꯛꯀꯠꯇꯨꯅ ꯌꯦꯡꯅꯔꯛꯂꯕꯅꯤ. ꯀꯤꯁꯣꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡꯗꯨꯗ ꯄꯟꯊꯕ ꯅꯪꯗ꯭ꯔꯗꯨꯅ ꯈꯖꯥꯏꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯅ ꯊꯥꯖꯤꯟꯈꯤ. ꯑꯥꯁꯔꯥꯁꯨ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯂꯤ ꯃꯄꯤꯔꯥ ꯊꯥꯡꯂꯤ. ꯀꯤꯁꯣꯔꯁꯨ ꯍꯟꯗꯛꯇꯤ ꯐꯤꯡꯒꯠꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯑꯩꯒꯤ ꯏꯔꯜꯗꯅꯦ ꯌꯦꯡꯉꯒ ꯂꯩꯔꯛꯈꯤꯕ ꯅꯨꯄꯤꯅꯤ. ꯑꯩꯁꯤ ꯑꯣꯛꯇꯦ ꯈꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯛ ꯅꯄꯨꯁꯦꯜ ꯃꯥꯡꯕ. ꯊꯕꯥ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯝꯃꯒꯦ. ꯑꯁꯤ ꯋꯥꯟꯁꯤꯟꯅꯔꯨꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡ ꯊꯥꯅ ꯊꯣꯛꯈ꯭ꯔꯦ. ꯊꯕꯥꯁꯨ ꯑꯥꯁꯔꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ. ꯆꯝꯗꯤ ꯆꯝꯊꯣꯛꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯋꯥ ꯍꯥꯏꯔꯨꯔꯗꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯕ ꯑꯥꯁꯔꯥꯗ ꯑꯁꯣꯛ ꯑꯔꯦꯝ ꯈꯪꯗ ꯃꯤꯃꯥꯡ ꯅꯥꯏꯗꯅ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯀꯤꯕꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯁꯔꯥ ꯋꯥ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯊꯃꯣꯏꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯊꯝꯂꯤꯕ ꯑꯆꯥꯛꯄꯗꯣ ꯃꯁꯥꯅ ꯂꯥꯏꯃꯟ ꯑꯣꯏꯔꯛꯏ. ꯑꯁꯥꯕ ꯂꯥꯏ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯦꯔꯣꯟꯅ ꯇꯞꯅ ꯊꯦꯝꯕꯗꯨꯗ ꯖꯣꯁꯁꯨ ꯀꯞꯄꯗꯤ ꯈꯔ ꯐꯔꯦ. ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯋꯥꯔꯧꯃꯒ ꯃꯄꯤ ꯏꯔꯥꯗꯤ ꯊꯥꯡꯂꯤ. ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯆꯩꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯕ ꯃꯈꯣꯏꯅ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯇꯧꯔꯣꯏꯁꯤ. ꯏꯃꯥꯁꯤ ꯄꯥꯕꯨꯡ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯈꯜꯂꯒ ꯑꯩꯁꯨ ꯉꯥꯎꯁꯤꯟꯅꯒꯦ ꯑꯣꯛꯇꯕ ꯑꯣꯏꯒꯦꯗꯤ ꯈꯟꯒꯅꯨ. ꯅꯪ ꯋꯥꯈꯜ ꯇꯥꯎ. ꯋꯥꯈꯜꯗꯣ ꯐꯥꯊꯕ ꯇꯝꯃꯨ. ꯁꯣꯜꯂꯨꯁꯨ ꯂꯩꯇ꯭ꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯅꯤ. ꯈꯟꯅꯗꯕ ꯏꯃꯨꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ. ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯕ ꯃꯤꯑꯣꯏꯕ ꯂꯩꯇꯕꯅꯤ. ꯖꯣꯔꯖꯇꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯅꯥꯟꯊꯒꯤ ꯉꯝꯗꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯤ ꯃꯥꯒ ꯎꯅꯔꯝꯃꯤꯁꯤ.